와. ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯕꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯆꯥꯔꯛꯇꯣꯏꯁꯤꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯄꯦꯀꯦꯠ 3ꯅꯦ ꯑꯗꯨꯒ ꯕꯦꯔꯦꯟꯗ꯭ꯔꯤ 3 ꯑꯃ ꯂꯩꯔꯦ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯔꯦ ꯎꯃꯣꯔꯣꯛ 2 ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯟꯕ 2 ꯑꯃ ꯂꯩꯔꯦ ꯁ꯭ꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯑꯗꯩ ꯀꯣꯕꯤ ꯂꯩ ꯑꯗꯨ ꯁꯤꯅꯦ ꯑꯩ ꯆꯥꯔꯛꯇꯣꯏꯁꯦ ꯑꯁ ꯀꯤꯗꯤꯒꯤꯁꯦ 3x ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ 3ꯅꯦꯕ ꯌꯥꯝ ꯀꯟꯅ ꯁꯥꯕꯗꯤ ꯑꯣꯏꯈꯤꯗꯕꯅꯦ ꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯕ ꯑꯁꯤꯁꯨ ꯋꯥꯠꯂꯤꯅꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯨꯃꯥꯡ ꯇꯥꯔꯛꯑꯦ ꯀꯔꯤꯅꯣ ꯑꯩ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣꯒꯤ ꯁꯝꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯗꯨꯀꯥꯟꯗꯩ ꯂꯩꯖꯕꯅꯤ ꯈꯤꯇꯪꯁꯨ ꯀꯨꯏꯅ ꯊꯝꯃꯨꯔꯦꯅꯦ ꯑꯩꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯠꯑꯞ ꯇꯧꯔꯤꯉꯩꯗꯀꯣ ꯀꯨꯏꯅ ꯊꯝꯃꯗꯤ ꯁꯦꯒꯥꯏꯔꯒ ꯎꯃꯣꯔꯣꯛꯁꯦ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯗꯣ ꯆꯦꯔꯪꯁꯦ ꯑꯃꯨꯛ ꯆꯦꯔꯪꯁꯤꯅ ꯆꯥꯔꯁꯨꯀꯣ ꯁꯥꯗꯅꯕ ꯑꯗꯨꯝ ꯆꯥꯔꯒꯦꯗ Okay, let's start. Wish me luck. 와.
ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯔꯨꯕꯗꯤ ꯑꯃꯨꯛ ꯍꯤꯡꯉꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯅꯤꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯦꯕꯀꯣ ꯌꯥꯝ ꯁꯥ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯍꯥꯟꯕꯗ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯝꯃꯦ ꯆꯥꯕ ꯉꯝꯗꯧꯒ ꯃꯥꯜꯂꯝꯃꯦ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯗ꯭ꯔꯦꯗ ꯀꯩꯅꯣ ꯑꯗꯨꯝ ꯑꯩ ꯅꯍꯥꯟꯒꯩ ꯑꯁꯥꯕ ꯆꯥꯔꯨꯗꯕꯩꯁꯨ ꯃꯥꯜꯂꯦ ꯁꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯆꯥꯁꯨ ꯆꯥꯔꯔꯣꯏꯕ ꯁꯤ ꯉꯝꯗ꯭ꯔꯦꯕ ꯁꯤ ꯄꯨꯟꯁꯤꯒꯤꯁꯨ ꯆꯥꯔꯔꯣꯏ ꯑꯩ ꯈꯤꯔꯦ ꯑꯣꯜꯂꯒ ꯂꯩꯕ ꯀꯥꯟꯗꯦ ꯁꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯁꯔꯦꯟꯗꯔ ꯇꯧꯔꯅꯤ ꯁꯤꯕꯨꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯤꯅ ꯆꯦꯂꯦꯟꯖ ꯊꯥꯔꯛꯄꯗ ꯉꯝꯃꯔꯣꯏ ꯁꯤꯃꯗꯤ ꯃꯤꯅ ꯆꯦꯂꯦꯟꯖ ꯊꯥꯔꯛꯄꯗ ꯁꯤꯃꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯄꯨꯛ ꯆꯥꯛꯑꯦ ꯁꯪꯒꯣꯝ ꯀꯣꯝꯄꯥꯛ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯃ ꯃꯆꯥꯗꯣ ꯑꯗꯨ ꯊꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯉꯝꯃꯣꯏ ꯁꯤ ꯁꯪꯒꯣꯝꯗꯣ ꯑꯣꯏꯅ ꯊꯛꯀꯦ ꯑꯍꯥꯟꯕꯗꯤ ꯃꯥꯜꯂꯦ ꯉꯝꯗꯧꯒ ꯃꯥꯜꯂꯦ ꯃꯑꯣꯡ ꯑꯩ ꯑꯣꯛꯄꯨꯗꯤ ꯌꯥꯗꯦ ꯁꯤ ꯁꯪꯒꯣꯝꯁꯤꯕꯨꯗꯤ ꯂꯩꯔꯤ ꯑꯃꯗꯤ ꯊꯛꯇꯣꯛꯈ꯭ꯔꯦ ꯁꯤ ꯊꯛꯑꯅꯤ ꯇꯨꯡ ꯆꯥ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯁꯤ ꯌꯥꯝ ꯆꯥꯕ ꯁꯤꯒꯨꯝꯕ ꯁꯪꯉꯤ ꯁꯤ ꯀꯅꯥꯝ ꯆꯥꯔꯨꯅꯨꯀꯣ ꯁꯤ 3x ꯏꯁꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯑꯃ ꯆꯥꯕꯗꯤ ꯌꯥꯏ ꯆꯦꯂꯦꯟꯖꯁꯦ ꯇꯧꯔꯨꯅꯨ ꯌꯦꯔꯨꯝꯒꯁꯨ ꯍꯥꯎꯍꯟꯗ꯭ꯔꯦ ꯃꯥ ꯃꯥꯟꯗ꯭ꯔꯥ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯊꯝꯃꯒ ꯌꯥꯝ ꯃꯥꯜꯂꯦꯕ ꯌꯥꯔꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤ ꯏꯁꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯥꯏꯕꯅꯦꯕ ꯀꯃꯦꯟꯇ ꯃꯥꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯀꯥꯎꯊꯣꯛꯀꯦ ꯄꯤꯀꯦꯠ ꯑꯍꯨꯝ ꯇꯧꯔꯣ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯒꯨꯝ ꯇꯧꯕ ꯑꯗꯨꯒꯤ ꯄꯤꯀꯦꯠ ꯑꯍꯨꯝ ꯇꯧꯁꯜꯂꯨꯕꯅꯦꯕ ꯏꯁꯄꯥꯏꯁꯤ ꯅꯨꯗꯜꯁꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯔꯣꯛꯀꯨꯝꯕꯒꯤ ꯅꯠꯇꯕ ꯃꯣꯔꯣꯛꯁꯦ ꯌꯥꯗꯦ ꯃꯣꯔꯣꯛꯇꯗꯤ ꯌꯥꯝ ꯅꯥꯎꯋꯦ ꯆꯈꯥꯎ ꯌꯥꯗ꯭ꯔꯦ ꯃꯣꯔꯣꯛꯁꯦ ꯌꯥꯗꯦ ꯆꯥꯛꯑꯦ ꯑꯣꯀꯦ ꯃꯌꯥꯝ
ꯇꯪꯈꯥꯏꯃꯨꯛꯇꯤ ꯆꯥꯈꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅꯕꯨ ꯁꯞꯄꯣꯔꯠ ꯍꯟꯗꯛꯇꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤ ꯃꯌꯥꯝꯅꯀꯣ ꯚ꯭ꯌꯨꯁꯀꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯛꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯅ ꯇꯧꯕꯤꯗꯦ ꯌꯦꯡꯕꯨꯗꯤ ꯌꯥꯝ ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ ꯁꯞꯄꯣꯔꯠ ꯑꯗꯣ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯐꯖꯔꯦ ꯕꯥꯏ